Chatledo hana iraipakidamak thawai thaduna August 16da Rule of Lawbu afaspana namsilliba jati asibu nungsirubagidama. Yamba Pebam Chittaranjan haiba mingthol asigi wahanthok asisu kayada fajakraba. Masinani aikhoibu hinghauriba amadi malem pumbada lehauriba miyam pumnamakki mafamda mikap thokhaurasanu kayamuk yamna awang nokpok lamdamna Manipurna amuba Aain ki chaitheng phanglibage amadi shutnam sasangi lengaklol asigi makhada kaya yamna wana aikhoina leiribage haibado miyamda achouba para ama tambinaba mikap thoknaba lamjing maira oiduna chatkriba. Malemda chatnadraba amuba Aainna Manipurda leiriba miyoi singbu sa ngada pangadaba malemda chatnadraba amuba Aain pansinduna saing hing chaba singna sa nga phabagum amu au halaklabada makhoigi singamdraba thawai kayagi wari taruraga makhoigi miwat minai singbu ururaga khangba ngamdraduna lamdam asida pokpa chaurakpa lamdam asigi chingmi tami animakpo nungsiba phawriba Pebam Chittaranjanna karisu tawba ngamdraba amadi tongan human right ki leiriba organization kaya na laujaba tarasu Manipur miyamna makhoigi mathakta wakat mi phamduna pendabagi kholau kaya pendabagi khongjang kaya changsillabasu maduda kanaba ifang phanglaktrabada masidi India gi Ningtamba numit Independence Day na lakpada makhoigi Ningtamba aduna lamdam asigin miwai singe Ningtamba bu manghalle haibagi wakhallonda makhoigi Ningtamba numit adumaktada lamjing maira oiduna thawdok wathok kaya sibu ururaba pelaktraba pendaba yaningdaba asawba khoisawnaraba nathallaba yambana masa mathanta mai thajaduna amuba Aainna mamhallaba lamdam asida maingal ama piramduna chatkribani. Adubung asidi hidak tharaga anaba henjalakle haibadumuk thole aikhoi asi nungaina kaisumchang achouba amada maikai mari makphaklangna khajallaba kaisumchum achouba amada Ningthamna leibagum oire amada satholuba yadre amada hendokluba yadre masigi mathakta leingaklon fattabagi himminnariba mayam nungsinadabagi amadi yeknabana khudum chansalakpagi tonganba divide and rule policy na lamdam asida makon sajin kiduna aikhoi ngasidi awabagi tangkak amada leire matang asida Yamba Pebam Chittaranjan gumba miyoi kaya tholaktuna aikhoibu lamjing haudraba amadi Yamba Pebam Chittaranjan gumbabu aikhoina sakna sonaduna mahakki mathauna marinjen mahakki mama leibak kidamakta mama leibak nungsibadi lamdam aduda leiriba miyoi singbu nungsibani aduna lamdam adugi miyoi singi yaifanamagi damakta Ekheng tadri fawba thawai thadokdri fawba Keidounungda Ningtamba Fangloi Keidounungda achumba Fangloi Keidounungda nungaiba manaba punsi amaril Fangloi khanduna thawaina pontha pikhribaniro Yamba Chittaranjan nungsiraba ireisasing aikhoi tumdana laithoklaroisi hairaga nakhoktuna aina tumbasi tugasi yumthangnabada natte sakliba mayasi aigi yumdani aigi ka khatangairabani yausallaktaba aikoi mikap thu hodaba tarabadi iroiba haibasu haitabasu aikoi punna irak minnaragani sanarembi imadi ngaksam yaude haiduna kaplibi imase Athouba Chittaranjan gumba mapari gumba makhoigi thauna lingjel adu aikhoida chinduna makhoigi wakhalol aikhoida su khara khachik hapsanduna makhoigi munumit lakpa matamda thagatpa khaknatana makhoigi gun sing adu chenaba honarasi he Athouba Chittaranjan ungbo halakko ngasigi tumliba miyam asibasu nangna amukka mikap thokhanbiramkho nangumba mapari oina phangjaba imana kaya hada saukthok charamgani nangumba mapari lising tholaktuna lamdam asigi mikap thoktraba machasing asiba hawdoklakho nang amuktangdi halakho imagi pirang ase amuktangdi taithoklakho